Ngara namida wairam phongki ba panam pau se digi maru ba pau khara khangasaraga miyam da khudo tamjage Naga area da Kuki sangba thingwagi khongjang hena kanchinaba Naga lupsingna phireb lokhrei Foothills Naga Coordination Committee FNC sina Kuki singbu Naga area da sangba thingwagi matam kaktaba khongjang sangsiliba asibu Naga lup kaya leptana soganarak pagaloina khongjang asi hena kanchinaba phireb lokhrei Ngasi Duirarenda Labour Core Committee on Relief and Rehabilitation CCRR Gay Officer Naga Loop Singhi Oiba Apunba Mifam Ama Pangtokuna Foothills Naga Coordination Committee MNCC Gi Khongjang Asibu Mapumphana Sagatnaba Wadep Lokivani Foothills Naga Coordination Committee Gi Convener Ararung James Manipur Naga Youth Organization MNYO Gi President Athoi Kaitang JMA Naga Council Manipur Gi President Ningdong, Impui Naga Union INU Gi President Mirasao Inka, Core Committee on Relief and Rehabilitation Gi Secretary Haisbe Kawarihing, Rongmai Naga Council Manipur Gi President Shibiho Kaisi, Riangmai Naga Council Eastern Zone Gi Chairman Lapsan Sawang amasung Nomaijing Range Manipur Gi President Tatas Kaisingna Puna Khuyek Piduna Thadorokpa Cheol Amana Naga area da Kuki sangba thingwagi khongjang hena kanchinaba wadep logre hairi ngasigi mifam aduna Jaraman amasung Tiger Road sembagi thabak khudakta lepkadabani Naga community gi safety amasung security gi damak unauthorized oversu camp sing lathokadabani popi thabagi thabak muthakadabani amasung Kuki gi supra administration demanda Naga gi lam inchi amasok payare haba akalma phirep su logre hairi ningsingba yai Naga gi ipai puna thambiramba lamda Jaraman Tiger Road sembayaroi Naga area da suspension of operation su group ki camp thambayaroi Naga area da Kuki line gate sabayaroi amadi Naga area da Kuki na popi pambi thaba loiduna drug lalomba thabok chathabayaroi hana protest tawduna FNC sina Kuki sing Naga area da sangba thingba matam kaktaba khongjang July 19 gi ahing nongyai changsimba hokibani Panba yabadi World Kuki Zo Intellectual Council Kuki Zo Council amasung Kuki Human Rights Council gi maikidigi Police Naga Coordination Committee FNC sina Kuki singgi Lifeline thingbagi thabak chathariba ase lefhanaba civil society organization sing amadi NSCNIM da kayarak hana taksimba laikhrabani madak asida Kuki dominate area da lairiba Riangmai Rongmai amasung Jemai tribe singi mathakta counter blockade chatharakpada Kuki da tainaba yaroi hana phongdorakle makha tarakpa pauda NSCN GPRN da mateng piraroi LNC Riangmai tribe members singna makha na NSCN GPRN ge taxation welfare fund da contribute toraroi haire wafam asigi matangda Riangmai Naga Council Tamelong Zone ADC Tamelong ge Chief Executive Officer da ngarang cheol ama thaduna khangankre cheol aduda NSCN GPRN na haujik tax laubagi thabak chathariba ase Riangmai tribe ka mari leinadre maram asina taxation welfare fund da Riangmai gi ichil inausingbo contribution tawbodagi komthokpiyo amade makhogi service card amadi atai mari leinaba documentsing ADC officer sign tawboda ayaba pibiyo haire GPRN governors ki Michang Mikai Naiba Thong Sing na Riangmai tribe na mayuknariba awaba kaya asina maram oiraga makhata na NSCN GPRN da tax ke sempam pidunaba phirep asi lawrakpani haibaga loinana chahi asigi March 15 da famkiba Riangmai General Assembly na NSCN GPRN da cooperation pidunaba su warep lawkrei warep asigi matung ina makhata na tax thidunaba phirep asi su lawrakpani haire Makatarakpa pauda Kuki gi territory da Naga gi mapa mapuna thamlambani haba Naga gi ancestral land amata leite yang Kuki haba kangu asi khwaidagi liraba Israel dagi mangkraba Manase Joi gi kanglupni Manipur da leiriba Kuki Jomi amasung Naga community singi marakta leiriba mari ase historical cultural amasung territorial gi matangda yamna complex oi Adubu Kuki community ki de masagi akaknaba lamsing leijai Naga gi oinade ancestral lam ama leite haina yang Kuki na phongdorakle
Yang Kukina thadorapal Cheol amada mathaki wafam achi phongdoraduna Cheol sina hai Kuki community specific area singi manungda Churachampur Chandel Tengnopal Kangpokpi Senapati Tamenglong Chadars Urkhul amadi atay mafam kaya yauri habase Basic Colonial gi record mayek singna pali hairi Kuki National Organization ki NO amasung atay Kuki group singna Kuki gi tokhai ba state ama haibadi Kuki le natraga jalengam asi masagi lamsing punduna semnaba honaduna lakhibani kumjali sing masama pamogdraga humdoi ki Naga Kuki complex Kuki paiti amasung hauzik Manipur da thokliba irang asina community omgi mari asi makhatana soale Kuki haiba kanggu asi khwaidagi liraba ijereldagi mangkraba manase joi ki kanglupni haide mathaki wafam singa se yenglaga Kuki territory de Naga pai puna thamlambani haiba Naga gi lam amata leite aduga Kuki taba mafam singda zomi community gi so Jolen haiba leite Southern Nagalim gi kacha Naga gi apex body ama oiriba UNC na Kuki community gi right amade identity vo ikai khumnaduna Kuki community ga puna thabak tominabagi apamba lei haina se cherol asina phongdorakle makhatarapa pauda Manipur da President rule tha taru makhatana sangdokadori amisana Kourakpadagi speaker Satyabrata Delhi yaukre Lesingani ga subna kunga humdagi February mapalda and Biren Yum minister gi phamthadokharaba matung anabolo singba ama khanduna lengak semba ngamdabadagi tha adugi taraga humdoi de India lengana Manipur Legislative Assembly bu eliminated suspension na thamduna President rule thamlakhiba adu lagliba August taraga humdoi degi makhatana tha taru amu hana President rule thamnanaba haujik tathariba parliament ki monsoon season ki manungchanna Rajya Sabha da House ki ayaba lawnaba Rajya Sabha ki Secretary General PC Modi da Home Minister Amit na notice hajilakre Home Minister Amit na makhatana President rule thamnanaba House ki ayaba lawnaba ki matangna thajilakhiba notice adu Secretary General PC Modi na ayaba pikre makhatarapa pauda anabolengak sembada Kuki MLA sing yauroi haikibado haujikti tamba ngamdana leire lesing aniga sumna kungomdagi me ahumdagi hawrakiba Manipur gi crisis asigi anganba sarukdagi hauduna Kuki MLA singna sapra MS sangi demand tawduna Manipur lengaka amu hana pularoi hana matam sanga laikibado haujikti Manipur gi oirakli barashanti gi kanglon asida Kuki MLA singi anaba phirep amalawrakpa yabagi phibamda leire makhatarapa pauda Kuki gi territory de Naga gi ancestral land amade Jomi gi zone leite yang Kuki British colonial record ke matung ina Churachampur Chandel Tengnopal Kangpokpi Senapati Tamenglong Chasat Urkhul amade lamkhara Kuki community gi oine leirami Kuki gi territory manung de Naga gi ancestral land amade Jomi gi zone land kauba ama leite hana yang Kuki na thadorapa Cheol amana khangalakle Cheol asina makhatana hai Kuki National Organization amadi atopa Kuki group singi marakta lamgi matangda Kuki ge sapre state demand yamna yetnaba issue ama oirakle English ama sama pamaudraga humdoida thokiba Kuki Naga complex Kuki paite complex amadi haujik tholibi iranga sina Kuki zomi amadi Naga gi mari da nungnangba poale Kuki haibasi Israel gi Jiu manase tribe ki ariba mangluraba tribe ne hana phongdoraduna makhatan hai kacha Naga gi achauba apex body ama oiriba UNC na Kuki gi rights amadi identity masak muna khangna puna thabak tominabagi apamba ulle yang Kuki na su Kuki proof ki rights amadi identity ikai khumnabaga loinana historical context amadi Kuki gi territory masak khangna Kuki amadi Naga gi marakta Lariba tension asilo sinduna ingna tamna laminabagi apamba Cheol aduna phongdorakle